Delhi ki Nizamuddin hari mafam masida Muslim na linchapa singi oiba yamna chauba dharma gi oiba khoi mifam ama pangthoki hari mifam adu saruk yaruba Manipur gi ona chatkhiba saruk yaruba sing adu Manipur lengak ta pau priktuna makhoi sing adu COVID-19 gi test tokpi haina chief minister na social media ra thagalakhi hari ba wafam asigi marumda kari lebage haibadu miyam da khangan jage maru oina hari ba mifam haibadi miyoi lising ahum lom tinba amadi tongan ba country sing maru oina Malaysia, Indonesia, Sri Lanka, Bangladesh sing tongan mafam sing gi delegation lakhiba mifam adu da saruk yaruba Telangana state ki miyoi taruk COVID-19 positive oibata natana hari ba miyoi taruk adu ngarang lekhidre nona Delhi dasu hari mafam asi section na question duna aso position thon lokha khare amadi COVID-19 positive oibagi changsu Delhi da tamatam na hengelakli asigumba kaya asidagi Manipur dagi saruk yaba chatluba miyoi sing aduna karigumba COVID-19 asi mokoiga thengnaruba mokoiga samnaruba miyoi sing adudagi yoroktuna koi Manipur su la amma taragadi Manipur gi miyam da sandokpagi chang wangmana maram moraga asigumba thorang asi lokhalakibani lonana All Manipur Muslim Coordination Committee Ammococ ki President Oiriba SM Jalalga Impact News Wai Sanaba Matamda Hairiba Nizamuddin na pangthokhiba function adu saruk yakhiba Manipur gi miyoi tara khangdokpa ngamle haibani lonana miyoi tara asi kamna khangbage haiba matamda kariguma Manipur gi mapanda Muslim ni learning gi oiba koji maramda function ama yawba chatke haiba taragadi lilongda leiba Darul Ulum Markas hariba asigumlaba loishang asda tanaraba matungda loishang asigi ayaba yawga chatkatapani haiba phamju thamli Impact News team na SM Jalalga phone da wari chana ge record do miyam da tahanjari Nizamuddin Market adu tawba ko religious congregation ko Manipur gi wana su karigumba adigumba ko religious ki oiba achawbu thomru yaw mi ni targadi atu matamda mani na basina pau piraga COVID-19 ge test toksina haibagi pau Manipur gi tholakpa Manipur gi oina body moina chawon lebi banina hairiba hojiki religious ki oiba thoromda karamba ko Manipur gi Muslim tawa phom sindagi Manipur gi Muslim sing phom do chaluba yawbra haibado khangbiba leibra do hojina kari paket bege haibado ado matiam ta tamuni dawchening da phone do charakpa Okay ado sumaina tawre khoisi hojike Nizamuddin gi da chatuba dagi halakhiba kangbu sing do madui do angtan kaino tawraga khoi segira quarantine tawhanna ba dugi initiative amta angtan lokhatchi hena hairakwa ingenda maduga mari leina khoi se coordinate tawjareba da akhoi Darul Ulum haidana akhoi Manipur gi waina di akhoi apunba akhoi gi mapanda akhoi gi dharmaga mari leina chatpa na daga halakpagi all kanu mayam se dil tawba si akhoi Darul Ulum gi makhada taweba ado Darul Ulum da leiba record ki matungina loina list akhoi da loina final loina madugi list akhoi phangba ngame adu je hariba problem mi kya ojino da apunna mi mapal leire adu nataba atopa ama phawba Delhi da chatuba natragana any Manipur ge mapanda chaturanga akhoi dharmaga mari lena chaturanga halakpagi issue am pholai treba da hojiki dharmaga mari lena chatpa pochi gi wanate aduna hojiki mi mapan sibudi akhoi health department ka tanaraga makhoi singdu akhoi ge government ki health ki koi paikhat pham thokpa magi due process to ta lerega na mathau taraga na quarantine tawna bagi thabak to akhoi ga punna coordinate tawraga paikhat minna ba haidana health ki director hujik akhoi unana ba tawjari ba government ki side gi any sort of any kind of kano torakpa taraga di madu akhoi phajana cooperation adum akhoi pinana ba ready ni haba phum sumaina haibirak so leireba ado bisi akhoina makhoi je at any cost makhoi do punna lokhal uraga akhoi medical gi magi due process to adu tawnana ba mathau taraga di quarantine center da moi thamnana ba adu gi health department gi supervision makha da adu gi thabak to akoina coordinate tawjaraga madu paikhanana ba haina ko hujik tawri bunna sakibase hujiki mapandu hala matungda ama khakkal heuri basina tab adu tardi hojiki function si yawo satoi moi tara ne bako hoi mane aduga amadi adalai ni ba amadi lairi ado amasi contact phone na bo hona da my phone si chatlaga ring si sungai paikhataba moi family na ring tawbo su chatlaga paikhat sungai paikhataba amase okay ma se Delhi dagi Manipur da halakhi habsi gi pawdi leite ko leite ada leite ba okay Darul Ulum haiba authority sidagi aya balawraga masina masak khangaga chatle haibani madugi matungina miyoi tara de khange haibani dubu maitei kaya dagi miyoi tara dagi henma kaya ma
ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯏ ꯃꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯤꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯗꯔꯨꯜ ꯎꯂꯨꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯆꯠꯄ ꯃꯤ ꯌꯥꯎꯔꯝꯂꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯐꯪꯁꯟ ꯑꯗꯨꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯎꯔꯨꯕ ꯌꯥꯎꯔꯝꯂꯒꯁꯨ ꯃꯁꯥ ꯃꯁꯥꯅ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯑꯣꯊꯣꯔꯤꯇꯤꯗ ꯂꯥꯛꯇꯨꯅ ꯂꯩꯉꯥꯛꯇ ꯂꯥꯛꯇꯨꯅ ꯇꯦꯁ ꯇꯧꯊꯣꯛꯄꯤꯅꯕ ꯑꯃꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯕꯅꯆꯤꯡꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯄꯥꯎꯔꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ, ꯏꯝꯄꯦꯛ ꯅ꯭ꯌꯨꯁ, ꯏꯝꯐꯥꯜ꯫